Mayam Kurumzari, Dom Dengbiribas Impact News ni, I Joyshree Usham na Impact News ki Manung Hutna da Taram Nokchari. Manipur da Thokli Birang asi Megitang Ahumdagi, Thoki Birang Sing asi Tharaga, Numid Yankani Toy Sure. Aduga Hoziki, Valence asida, Mio Chama Batakta Sikre, Duga Chamri Matakta Swapan Nankre. Aduga Manipur da Mio Lising Humpugi Matakta, Hozik Lanjanaduna, Hozik Tokan relief came da lady. Aduga Manipur da Hozik security force personnel lising nipugi mathakta leiba taragasu violence de adum akoina taba fangli ngarang maktada Hozik Sangaitel area da nomai kapna bagi thokdok aduga ikui dana khamenlong incident micham mioi mapan leikhidaba adukum bayam nuaitaba incident mayam thokre aduga Manipuri irang je he kharokpadagi megi tang homda hokibadu Hozik megi tang kumapanda Union Home Minister Amit Shah Manipur da laktuna fibam yengzinki aduga numit tara mangani di santi on lebiramu adugi matungda atopa anobo step laktoke natraga hai halakani haibege adugu mathazaba piram laga chatkibani adubu mahak halakidre aduga hayeng jungi tang kun gamari asida Union Home Minister Amit Shah na all party meeting ama kauri Manipurgi violence Manipurgi crisis asigi matangda khananabaida makta adubu meeting asi Hozik New Delhi da pangthokani hierarchy asida adagi Prime Minister Narendra Modi stu Hozik lebas leitaba matam asida sigumba meeting korokpa sida maikai kaya dagi pendaba adagi nuaitaba mayam phongdorakli Congress party dagi yam chauna masi meeting si Prime Minister yaudabida sigumba meeting si akoina reject tawi haibagi paw ngasi akoina headlines a thengnare loina na hoziki Trinamool Congress ki Supremo Mamta Banerjee nasu hariba meeting si amna thengman khare it's too late aduga meetings na masamakti yauroi adubu hoziki party gi Rajya Sabha MP Derek Obrin oina thagani haibagi adukumba phongdoki basu leire aduga ngasi magsi opposition party singi yamna achawa meeting hozik Patna da pangthok lim basidai sida hoziki TMC gi Supremo Mamta Banerjee na phongdoki basi Manipur is burning and our heart is also burning aduga hozik paliba lenga ga sina Manipur sida shanti prokna bidamakta concrete oiba measures amata paikhatia haibagi maike kaya dagi opposition side tegi adugum mayam moral sirakli loinana paliba party or BJP gi maike dagi su hozik moida moral sirakli ba asigi chapchabu rebuttal su adumakti lairi aduna ngasi akoina puzargliba topic expectations from Amit Shah's all party meeting asigi matangda khanana bagi tanjadu logjage